Rims Hospital da pukhatuna laika nariba kuki gi asokpasing asi kanano amadi matau karamna sokpano haibasi laingangna hauji fawba miyamda khanghandriba amadi asokpasingi langla langjil puthoktana lairiba karigino haina Cocomi na laingakta hanglakli Cocomi gi IPR subcommittee gi convener Phizam Syamchana thadorakpa cherol amana wahang asi hangladuna hai ngarang Kangpokpi district ta thokiba nongmai kapnabagi thaudokta soklaba kuki ahum Rims Hospital da laikan nanabagi damak pukalakiba ase lamdam asida irang saganaba shinbaga chap manei thaudok asi Cocomi na hakchina laubaga loinana atamnana shinba lalong amani haina laudaba ngamloi Chahi ahum helaklaba irang asida mitei amadi kuki gi mara leizadaba micham kayagi punsi pikhamnakre irang asina mara leizadaba mioi kaya amaso soinai hankrabani mara leizadaba kuki micham miyamna Imphal da lakpa amadi ana layengba lakpada erapan amata piroi haina Cocomina hanadagi warep lauduna lakli haujiksu firep adu lengdana leiri aikhoi khudingmaki yeknaba si micham miyam nate makuta kulai paiduna drug la loliba Myanmar dagi naro da changsilakiba chin kuki narco terrorist singa sini haibasi ngasisu yamna mayek sengna thamli adubu ngarang nomai kapna bagi thaudokta asokpa yaure haiduna Imphal da purakliba miyoi singa si kana no haibadu laingakna miyamda yamna mayek sengna thampam thoi asokpa sing adu terrorist khutpu amagi member sing oiramlabadi laingakna terrorist amagi mathakta laukhatfam thokpa thabak adu chapchana kudakta laukhatkadabani army na puraklaga pishilambani haina mathong khangdana hektamak loishinbagi thabak ase state force na su tawridabani Miyamna asi yauna nungaitaba fauraba fauba lengak amasong state police na hauji fauba asokpagi maram amadi sokliba singadu kana no haiba ngamdriba asi laibak thibani thaudok sing asida lengakna kari thaudang lawgadawri haibasi achobo wahang amo oirakli Miyamna Imphal da kuki sing laying balakpada ayetpa pidi haiduna army amasong Manipur lengakna lawtunaraga kuki terrorist sing oiramgani chingnaba sing asi saugaliba karigino Ingtakraba irang asi lengakna nauhonana amuk saganaba honaribra haibasi maikei kayadagi hangnarakli thawong asi formasel gi marakta nungainadanaba amadi irang asi sangtha hanaba sinba thawongni haina lawroidabagi maram leite irang laksinduna tangdulai taba lamdam ama oiraknaba mateng pangbagi mahutta lengakna sokliba miyam amadi mihathina hatu pikraba nagamicham sing adugi sentiment hena khoirang khoisauna handuna achakpa maidagi haijinbaga manare Tungda masina apaba poloi kaidonungda purakpa ngamloi soktuna layengliba kuki ahum ase terrorist ki thawong chathaba miphata singadu oiramlabadi Cocomina kaidonungda tumina yengduna leithokloi chahi ahum suraklaba irang asida ngasi fawbada state lengangna natraga central force na kuki asokpa ama fawba puraktraga haujik amok irang sagana ba honabagi mawongda asokpa sing Imphal da purakliba ase tauge yauna tauba thawin sinra haibasi achobo wahang ama oirei India amasong Manipur laingakna lautunaraga lamdam asida tangdulai taba laihandanaba honarabra haibasi Cocomina hangningi Irang khudingmaki tekchaga si state amasong center laingak anina pufam thoi Irang sangdok hanaba honariba thawong sing ase khudakta leptrabadi miyamgi asawba khudingmak nongma soidana haitharaktuna mamangda amukta ukidriba ihawama lakloi hainingai leite hainaso cherola sina makatana fongdorakli